Pronopu Kurumjari 18 May 2024 Ahingi Matamni Chahi Kunmari Rom Suraba Anis Amadi Chahi Kunmari Rom Surabi Aswani Hariba Nupasiga Nupi Asiga Punegi Club Amada Makoigi Friend Mamanavasinga Loinana Party Damakta Chalami Makoi Ani Si Tasengbadi Madhya Pradesh ki Jabalpur Dagini Adu Makoi Ani Puneda IT company Amada Software Engineer Oina Thabak Tawdagi Mapamduda Laibni Loinana Makoina Chatliba Club Adugi Maming na Bowler Kawi Hariba Mafam Asidagi 3 km lom lapa mafam amada hariba numit simaktada Vedant amadi magi mamanaba trying to loinana Kozi Koba Pafamada Pulami Matamdu Numidangi Pung Taraga minute ni Furum Chatpamatamni Vedant amadi magi friends singna pub aduda changlakibadu loinana subnagi pung ama makhairong manungda makoina thakpa chakibagi bill asi 48,000 rupees lom taki Hariba Matamdugi CCTV footage record publicly available oi Masida Vedant amadi makoigi mamanabasing alcohol yu thakpagi mami ubu fangani adubu matang sida panba yabadi Vedant ki chahi asi 18 years ki makhani India gi oina minimum drinking age ki limit tagi yam makhadani lairibasi masi India gi states teki oina kenabalai adubu average ta 21 dagi na 25 oi adubu exception oibe state kharada 18 year oibasulai kudam oina Andaman Nicobar Himachal Pradesh extra ahingi around 12 o'clock tarakpada hariba pub asi Vedant amadi magi friends singda serve toba loisinki aduna makoi pub asidagi thoraki loinana kilometer khara chalaga leiba Meroid Sweets ki Black Koba Club amada mukchangki hariba club asisu around 3 km lom lapnari anisamadi Aswani makoigi friends singa party toriba club adudagi ahingi chorakna pung anirom tarakpa adwaida Vedant magi mamanaba aniga loinana Black Club adudagi thoraki you full ngauraga mahak magi electric Porsche Taycan car adu tonglami gari asida makoigi yungi driver su hanadagi yaurami ahingi chorakna pung ani makhairom tarakpada anisamadi Aswani su makoigi mayumlomda halaglami bike amada tongduna makoigi bike adu Kalyani Nagar Airport Road tagi U-turn laiduna chalami second karagi matung hariba lambi simaktada Vedant ki Porsche gari adusu thorolki yam tina yangna nungoi maruna paibadongna asumna yamna tamthiba accident ama thoki Vedant ki gari aduna thomada anisamadi Aswani kudakta mafamduda thawai mangki Report Karagi matung ina hariba gari adugi speed adu 160 km/h lom oiki hari adubu report kharadana muk madu 200 km/h gi mathak to oigani hari CCTV footage ta mayamna road asigi size asi ubirangani madu achowa lambi natte apikpa lambi ni asumna thomjilaba matungda gari adugi airbag paithoki loinena mafamduda leramba mioi khara accident thokpam aduda tension rakhi mafamdugi miyamga khara muknara matung Vedant pu maduda leramba miyamna police ta sinakirami masi khaladuna mi ani haliba misek driver si hakpa chairak Dandi pisanu haina khaladuna asumna Vedant Agarwal Yerwada police station da puduna chaki loinana haiba thodok asigi supnagi pung amagi matung MLA Sunil Tingre ahingi pung ahum swaida police station da laki mayam so dum khalageng biu MLA amana ahingi pung ahum da tumdabida hogutuna police station da lakpa ipamcha makaki aduna masi chamchamba ipamcha gidi kesu asumna tawroi tasengbadi Vedant Agarwal yamna inakara khunba imung amagi macha masuni magi mapa se afawa famous builder mani Bisal Agarwal koba real estate company Brahma Corps ki mapuni Sunil Tingre Ajit Pawar gi NCP gi MLA mani loinana masi center da BJP ga alliance tawriba party amani Sunil da tungda news laundry gi interview mada mahana phongdorpagi matungina mana police station da karigumba makhalamata-gi influence tawki diary masi tabadadi kharadum thajaba watwa famni mana numittu da chatkibagi maramsi maga Vedant ki family ga chahi 30 rongi mamangdagi khangna chanaba close friend oibagini aduna makoigi mateng pangba chatkibani sini maramdi mabu call tawraga korokpadagi ni haina mahana kumki hariba call asi tasengbadi Vedant ki father Bisal Agarwal na tawrakhiba call ni hariba ahing aduda yamna interesting oiba thodok khara suthoki police station aduda Mercedes car tonglaga lakpa nupa ama kumtharaktuna makutta pizza gi carton tare nipan puduna station aduda changki station gi mapanda leiriba reporter kharna report tawki manungda pizza pithak tawwa pizza serve tawna chingba kaya loinana Vedant pu VIP amagumna treat tawki haibana chingba kaya gi report
leiri ayuki around pung taruk lom tarakpa matamda Sunil Tingre police station dagi mapan thoraki loinana pung kharagi matung ayuki pung 9 ga minute 16 chatpa matam 19 May matam sida FIR ama file tawki pedan ki mathakta karamba section da FIR adu file tawi haibasi ki matang asida su controversy ama adum leire masibu Indian Penal Code IPC ki section 304A gi makhada file tarami section 304 tawgi mohta hariba section ani sida basic difference kara leiri section 304A masina death by negligence habadi adom gi asoiba mana mara moiraga mioi ama sikiba hariba section asigi maximum punishment asi subnagi chahi ani khaktani jail da legadaba aduga atopa section 304 na capable homicide not amounting to murder masina hariba sina adomna khangna tawba asoiba masi tawragadi mi siba naba yai habasi khangna asoibadu tawba masi murder mi hatpadi natte maramdi murder dadi direct intention amadi leiba kanagomba mabu hatpagi adu masidadi madumakti natte aduna section 304 gi maximum punishment asina 10 years sahi taragi jail da leiba imprisonment ni aduna 304A amadi 304 da masini chawna khenaribasi mayamnasu khalaga yengbiu hauski matam asida yu full ngaura gari thawragadi accident thokpa natragana maduna mingonda thomjuluba yai aso open yawba yai habsi masana khangda mi leranggadra loinana pikraba mi achinba lambi amada 200 km/h gi speed ta gari thawragadi mingonda thomuragadi kari oigni habsi khangda mi leranggadra aduna hangba yaribasi section 304A kari gi file tawribano 304 file tawdribasina kari gino habsini masida MLA Sunil Tingre gi influence magi makut yaubra masigi recommendation tawbada masi achouba wahang amani loinana hairiba gari asi bedan ki birthday gift oina magi grandfather na pikibani loinana gari asigi license plate registration numbers yaudri fees kar pending leibadagi FIR gi matang da muk lakpada police na bedan ki blood test ama tawki loinana note tawba yawa famdi test tawbagi timing asini next day ayuki pung 13 da accident adugi matung pung 9 kanaraga alcohol yu thakpagi changi matung ina miyobagi blood stream ida alcohol asi thakkiba matamdagi pung 6 tagina 12 phawba yaroga lei aduna masida blood test pung 9 gi matungda tawbonina mayamna expect tawbirangani positive lakani haina adubu madu ona tena boina thoki blood test ta negative lakhi adubu masigi maramdi sidasu fraud amamuk chatharamki magi blood test tawkiba hospital madubu tawriba doctor aduna asengba blood sample adubu dustbin da langthoktuna manghanki loinana atopa clean blood sample ama mauchinjinki agarwal family na haiba blood test asigi damakta lupa lakh ahum gus oina piki hairi doctor anida NDTV gi website masigi article sida iri makoigi sources ki matungina 3 lakhs ki gus piram yaina haiba blood sample adubu change tawnabagi damak haiba doctor ani adudi Dr. Ajay Tawari amadi Dr. Srihari Halnurni haiba doctor animak hojik police na arrest tawkre sina suloidri Pune PORSCHE article asida iri bedan ki mamana makoigi driver aduda crash accident adugi blame pumba mana lawnaba request tawroki haina even bedan ki grandfather nadi driver adubu tritan fawa tawduna ki helami nangna tawbani haigadabani haina adubu numituda eyewitness maminmakna uhuba miyo kya ama lehobuna asigumba stun attempt amatta tawbagi upaidi leikide adubu masigi matung case asigi yamna tina shocking oiba thogdok ama mulaki madudi juvenile justice board na bedanpu bail da thadoki bail piba du da sumna ayaki bedanpu gari thobgi rules and regulation pumba steady ton gadabani loinana presentation amasu prepare tawgadabani siga loinana 300 word ki essay ama igadabani road accident and their solution haiba topic asida asumna hairaga thadoroki masi taabda yamna maring marangba khoidau thitfo famne yu taptana thalaga gari kan thoraga mi ani thomdalaga hala fawbada masibu punishment dandi nena 300 word ki essay iro oye asigumba yamna thina shocking oiba faw asi public miyam da khangnarakpada lebaksin na thongna irang hoba protest kya tawba horaki social media da outrage oiduna miyam pumba khangnaraki yaningdaba khoirang khoisaunaba kya pongdok The Pune Porsche tragedy is concerned that sent shockwaves across the nation. The minor who was driving the speeding Porsche that was granted bail within 15 hours of his detention, something that is unheard of. अमीर घर का बेटा पोर्श गाड़ी को शराब पी के चलाता है और 2 लोगों की हत्या करता है तो उसे कहा जाता है कि ऐसे लिखते हैं। Look at the ease at which the accused get away because of their political or social connections. Do you feel it's all a lost cause?
मियाम गी असाउबना मरम ओइरगा पुलिस तसु प्रेशर कया लाकपना पुलिसना 20 मे 2024 दा सेशन कोर्ट ता केस असि मूव तौकी मकोइना बेदानपु एडल अमगुमना ट्रायल तौनबगी रिक्वेस्ट तौकी लोइनाना सेक्शन 304A बु 304 दा मॉडिफाइड तौबा यानाबो सोनाकी सेशन कोर्ट ना रिटर्न रिप्लाई दा पुलिस ताइरमी केस असिगी मतंगदा जुबिलाइन जस्टिस बोर्ड असिदा अप्रोच तौनबगी लोइनाना पुलिसना अतै मियोय खरबुसु केस असिगी मतंगदा बुक तौफम थुई खलदुना अरेस्ट तौबा होकी कोजी क्लब की ओनर मपा मचा अमदी मैनेजर बुसु अरेस्ट तौकी लोइनाना ब्लैक रेस्टोरेंट की मैनेजर बुसु बुक तौकी मकोय सिंग अदुगी मनुंगदा मियोय अहुमबु रिमांड एप्लीकेशन की दमकता कोर्टा पुरुकपा मतमदा जस्ट एसपीएस पुंगसेना यामना अंगकपा स्ट्रेंज स्टेटमेंट अमा पिरकी मांगना हायरकी सोरोक्ता मी सिंगसी करी तौदुइनो अचो अचोबा पब सिंगदा लाकलेबा मी सिंगसी मकोय खोंगना मयुमदा हलकपदि यादबनिना मकोय गाड़ी थौरगा दुम लाकपा ताबनी अदुना अल्कोहल योलिबा मपु सिंगना खंगदबनी मकोय की कस्टमर दा कयाम यामना अल्कोहल सब तौगदबा हाइबसिदि अदुना मदुगी लिमिट अमा डिसाइड तौरगा थमगदबनी हाइना मसिगी लॉजिक सिना हारिबसि पब ता लाकपा मी सिंगदी ngawrga dum gari thoraglan aduna pub ki owner singna section pham thoi sini kanada kayam yamna alcohol pithakani haibasigi matang sidi aigi motamasi bedan amadi magi family gi mathakta leiba blame asi lokthok bayana ba aduga pub ki owner sing da blame tawu yana ba piwa statement mali pub owner sing gi asoiba hairagadi makoina chahi sudriba ngang da alcohol or usurp tawba पीवा सिनी लोइनाना मसिदा बेदान की माइकई दगी फेक आईडी पी खिब्रा नत्रगना आईडी चेक सुंतोक तौदबिदा सर्व हेक्ता तौखिब्रा हाइबदुदी इन्वेस्टिगेशन की मतुंगदा दुम खंगललनी लोइनाना मकोइगी असोइबसिना कयाम लेबनो हाइबदुसु अदुम खंगललनी मकोइ खक्ता नत्तना पुलिसता प्रेशर लेबना पुलिसना बेदान की फादर विशाल अग्रवाल बसु एफआईआर लॉज तौरमी सेक्शन 75 अमदी सेक्शन 77 की मखादा सिदुसु नत्तना सेक्शन 35 लोइनाना 199A सु पांसिन की मोटर व्हीकल एक बेदानपु लाइसेंस साउदना गाड़ी थवनबगी असुमना 20 मेदा पाव अममु लाकी विशाल अग्रवाल सेन क्रे हाइबगी पाव मचाबु बेलदा सलम लगा मा मसा सेन किनबो होनरमबगी अनोबा सिम कार अमा लेखी पुलिसना मागी नंबर बु ट्रेस तौबो ngamdanaबगी अदुबु फॉर्चुनेटली मदु कोइना चटकिदे नेक्स्ट डे 21 मे दा महाक औरंगाबाद तगी पुलिसना फाबा ngamki matam sifaवदा मियामगी मरकता आउरेस असि पिक योरकी खोइरांग खोसाउनबा सौनिंगबगी चांग याम हेंगनरकी लोइनाना अचौ अचौबा पॉलिटिशियन सिंग फावबा मसिगी मतंगदा वांगांग बावरकी मतंगी निमित 22 मे दा बिधानपु जुबिलाइन कोर्ट पुथोकी लोइनाना अनोबा सेक्शन अममुक सेक्शन 185 मागी मथक्ता हापसिनकी ड्राइविंग अंडर द इन्फ्लुएंस ऑफ अल्कोहल यू थकलगा गाड़ी थौबगी चार्ज ता पुलिसना कोर्ट रिक्वेस्ट तौकी बिधानपु एडल अमगुमना ट्रायल तौनबगी माइनर अमा ओइना तौबगी महत्ता हौजिक कोर्टना पुलिस की रिक्वेस्ट असिबु याबा यादबा हाबदुदी येंगबा तारी मतमदु यौद्रि फावबदी बिधानपु नेहरू उद्योग केंद्र ऑब्जर्वेशन होम येरवादादा रिमांड तौदुना थमनबगी ऑर्डर पीकी जून 5 फावबा मतंगसिदा यामना इंटरेस्टिंग ओइबा इंडिया की लॉ की लीगल टेक्निकलिटी अमा उबा फंगी मसिना मरम ओइरगा बिधानपु अहकपा चैराक नत्रगना दंडी पीबदा यामना अरुबा अमा ओहेनगदौरी अखोना लोइन खंगनरा वाफमनी एनी क्राइम अमा मागी चाही असि 19 की मखादा लैरगदी क्राइम तौरिबा मियोय अदुदा पीगिदबा पनिशमेंट असि ऑलमोस्ट नेग्लिजिबल नि मसिगी खुदम अमा हायरगदी ngasiदगी चाही 10 रोंगी ममांगदा थोखिबा निर्भया की केस अदुदासु क्राइम तौरि मियोयसिंग अदुगी मरक्ता अमदी चाही 19 की मखा ओइरमे पब्लिक मियामगी प्रेशर ना मरम ओइरगा गवर्नमेंट ना मसिगी लॉ असिदा अमेंडमेंट अमा हाइदी चेंजेस अमा हापसिन की 2015 दा जुबिलाइन जस्टिस एक्ट 2015 हाइना मसिगी मतुंग इना 16 to 18 इयर्स की मरक्ता मियोय अमना करिगुंबा हेनियस क्राइम तौबा तारगदी जुबिलाइन जस्टिस कोर्ट की डिसीजन की मखा पोना क्रिमिनल अदुबु माइनर अमा नत्तबिदा एडल अमगुमना ट्रायल चथबा यागनी हाइबसिनी हेनियस क्राइम हाइबदी यामना साथीबा क्राइम सिंग तौबा खुदमोइना मर्डर मी हाटपा रेप न चिंग तौबा लोइनाना मसिगी मिनिमम पनिशमेंट ओइना जेल द चाही 3 तगी तादना लेगदबनी हाइना लेरी अदुबु विधान की केस असिदा प्रॉब्लम अमा लेरी मदुदी आईपीसी की सेक्शन 304 सिसु करिगुंबा मिनिमम सेंटेंस यामद्रबदा चाही अदुक लेगदबनी हाइबगी अकंगनबा लेते अदुबु मैक्सिमम सेंटेंस ती चाही 30 अदुना हारिबा आईपीसी सेक्शन असि हिलेरियस क्राइम की मनुंग चंदे लोइनाना कोइंसिडेंटली
Bidan ki chahi asi chahi 19 sugdaba sumnagi tha mari khakta ngaire. Legal language ta concept ama leiri masibu doli incapex haina khangnai. Masigi meaning asina as of criminal responsibility. Asumna longnai madudi karigumba certain as amagi makhada leiba angang singna intentionally crime tawbanate mana tawgena tawbanate aduna hairiba angang sing asigi punishment asi adult piriba punishment aduga manaba yaroisini. Pitribi pumbagi lebak yambana hairiba philosophy asi sizinai makoigi legal system da tawbutabu masigi chahi asi exactly kya ogadabano haibdudi country amaga khenai koi makoigi oina masana lepchai. Country kharada masi 6 year oifom to hai lebak kharadana chahi mapan ogadabani kharadana mu 12 years kharadana 15 India gi oina 18 ni maram asidagi hairiba chahi asigi makhada leiba angang singna crime tawrogasu makoida punishment pidribasi loinana makoi masana masabu semdok chanabagi tanja ama pibani. Research tawda proof tawki madudi karigumba angang ama bad environment ta chawrokpa parenting ninthina tawroktaba oiragadi angang singna crime tawningbagi tendency asi heli adubu makoida counseling amadi proper education piro matungda reform tawnabagi chance amasu lei haibasini. Adubu bedan kumba nupa masagi na kamdauba yamna ina kara khunba imungda pokpa mana pamba khudingmak phangba ababa school da mahi masing tamhanba wat pamta leitaba subnagi chahi 13 birthday gift oina Porsche car fawba phangkrabani. Aduna aigi mod oina loinan masimiyam gi su oigani na khanjai bedan pu minor ama oina trial tawbagi mohta edal amagumna tawfom toi aina khanjai. Adubu mamangda aina panjakhiba legal technicality aduna maram oiraga bedan kumba criminal kaya mamangda su nanthokre. 2016 gi case asi yengbiu 18th birthday gi subna numit marini gi mamang crime hanjin ahumlak tawraba repeat juvenile offender ama 32 years suraba miyo amabu gari na thongki. Ahanbada haiba family asigi driver na mana gari adu thawni haina thoraki adubu tungda magi statement adu change tawki haiba victim adu sire habi paw phangmadagi. June 2016 da juvenile justice board na haiba nupamsa asibu adult ama oina trial sathau haina right taki maramdi mahak subnagi 4 days khak ngairabani 18 years sugudaba sida sunatana ma repeat offender ni hanjin mahak crime tawduna lakre. Adubu 2020 da Supreme Court na masibu deny tawki yakide asi hairaduna madudi IPC ke section 304 technically heinous crime ama nate aduna mabu minor ama oina dumak trial tawgadabani haina. Sida sunatana Pune gi incident asigi numit kharni gi mamangda Kanpur da su masiga manaba incident ama thokpagi paw laikrabani. Sahi 15 gi nupa macha amana yangna thorokpa magi gari na thongmadagi angang ani sikhi October 2023 da mangonda section 304 palagasu yamna line bail fangduna thadoki. Handaki chahi 2024 gi March thada mahakna amukasu hit and run case ta myoi mari thomduna hatki. Mangonda amukasu section 279 amadi section 338 panduna arrest tawki. Adudasu yam line mahak nanthoki. Finally 22nd May mahakpu amuk police na arrest tawki. Somda Pune gi accident gi case adu social media da viral orakpana maram oraga miyamda yamna saunaba pendaba phongdoknarakpadagi ayoba mottadi karigumba asigumba mising asida hanjin lona minor ama oina sum treat tawragadi makoigi parents mama mapa singda masigi responsibility pumbasi tainapam thui haina khanjai. Adugumba parents makoigi macha masu singda sei 35 sudringida gari thawhanba license yaudana adugum parents makoigi bad parenting na maram oiraga makoigi macha singna asigumba crime asi tawrapa aduguma parents makoigi intentional mistake na maram oiraga atopa migi thawai manglibasing asigumba chahi 15 dagi na 38 ki ngangsingda dandi piba yadragasu makoigi parents masibu tahonbada mateng panglibasing asida oina dandi pipam thoi maramdi makoidi angang nate adult ni apapata loi khanglawni. Pune gi thodok asina aikoigi leba asigi system pumba sibu expose tawri amathakta horaga makha phawsi paisana loina challe haibasi na kunba singi oina tawning makuding mak tawba yaba license plate yaudana gari thawba yaba chahi sudana yu thakpa yaba yu full ngaurga gari 200 ki speed ta thawbasu yaba chawasang mantri mandal singna thawning ba gari number 2 oigera dum thawba yaba khoi michamna hek tawroga na ta phaba crime tawraga mantri MLA singna mateng pangba dum lakpa paisa namsinduna evidence mutatpa court nasu crime tawduna mi halagasu essay iraga dum kokhanba ekhoi micham yamgi punsibuna kaisu leitaba tumit kangum nakhanba paisa paiba sangalaiba power leiba mi sing oinadi ain law si leitabaga chapmanaba system amagi makhadani koina ngasi hinglibase adubu mayam sigi solution ama khakti leiri justice and injustice anigi khenaba sibu hanthanba masibu paisa piduna leibu sungam leidaba madudi atai
nate aikoigi unity lingjen manaba loinana praja miyam gi kholao asini masigi case asida bedan ki mathakta authority na kanba action lokan nabadi honari blood sample change tawkiba doctor sing arrest tawkre case asida justice pangbagi asama ka uribasi ataina nate social media da miyam na kholao kya lawbadagini aduna miyam da su awareness piu mathau tai aikoigi right isagi right isana khangba mathau tai aikoigi apunbagi kholao asi system gi manakong yon basi tangai fate Mantang asida ngasigi video asi loisinjage video asi interesting oi informative oi haina khanbiragadi loinana channel asibu subscribe tawiduna support tawba kawbiganu matungda su interesting oi ba kanarba topic ya ma puduna lakjage namapu tasi khangsi gi makhidegi ikai khono bochari